ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯦꯀꯔꯦꯜ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯑꯩꯁꯦ ꯁꯤꯒꯤ ꯃꯦꯀꯔꯦꯜꯁꯦ ꯆꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯐꯪꯗꯕ ꯇꯣꯃꯦꯇꯣ ꯌꯥꯎꯕꯁꯤꯡꯗꯨꯕꯨꯗꯤ ꯐꯪꯕꯀꯣ ꯇꯣꯃꯦꯇꯣ ꯌꯥꯎꯕꯗꯨꯗꯤ ꯆꯥꯅꯤꯡꯗꯕ ꯑꯩꯅ ꯑꯗꯨꯒꯤ ꯁꯤꯁꯦ ꯉꯁꯤ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯇꯧꯔꯛꯑꯦ 140 ꯄꯤꯌꯦ ꯁꯤꯗ ꯑꯗꯣ ꯃꯄꯣꯠꯁꯦ ꯉꯥ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯦ ꯑꯂꯨ ꯑꯃ ꯁꯣꯏꯖꯜꯂꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧꯒ ꯆꯅꯝꯒꯁꯦ ꯄꯨꯟꯅ ꯑꯩꯅ ꯁꯣꯏꯖꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯁꯣꯏꯔꯦ ꯇꯤꯜꯍꯧ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯈꯔ ꯑꯃ ꯍꯥꯞꯄꯅꯤ ꯁꯤꯁꯤꯅ ꯃꯥꯒꯤ ꯃꯍꯤꯗꯣ ꯃꯁꯥꯒꯤ ꯃꯍꯤꯗꯨꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯆꯜ ꯀꯩꯀꯩ ꯍꯥꯞꯆꯜꯂꯦ ꯎꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯒꯤ ꯃꯆꯜ ꯖꯤꯔꯥꯒ ꯑꯁꯨꯕꯁꯨ ꯍꯥꯞꯄꯦ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯤꯡꯉꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯉꯥꯗꯨꯅ ꯉꯥꯁꯦ ꯃꯄꯣꯛ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯉꯥꯁꯦ ꯇꯥꯎꯊꯣꯛꯑꯅꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯁꯤꯗꯤ ꯇꯥꯎꯔꯒ ꯆꯥꯕꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯇꯥꯎꯅꯕ ꯁꯤꯗ ꯊꯥꯎ ꯁꯥꯍꯜꯂꯦ ꯇꯥꯎꯊꯣꯛꯑꯒꯦ ꯑꯗꯨꯒ ꯊꯥꯎꯁꯤꯁꯨ ꯁꯥꯔꯛꯑꯦ ꯇꯥꯎꯊꯣꯛꯑꯒ ꯃꯊꯪ ꯊꯣꯡꯕꯒꯤ ꯀꯥꯟꯗ ꯍꯥꯞꯄꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯥꯡꯉꯅꯤ ꯃꯌꯥꯝ ꯈꯥꯡꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯖꯜꯂꯒꯦ ꯊꯥꯎꯁꯦ ꯌꯥꯝ ꯍꯩꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯊꯥꯎ ꯁꯥꯔꯦ ꯑꯗꯨꯅ ꯇꯤꯜꯍꯧ ꯍꯥꯞꯄꯒꯦ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯆꯅꯝ ꯉꯧꯕꯒꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯁꯧꯔꯛꯄ ꯀꯥꯟꯗꯨꯗ ꯊꯨꯝꯒ ꯍꯥꯞꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯁꯤ ꯉꯥꯛꯇꯪ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯂꯨꯁꯦ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯁꯤꯒ ꯁꯤꯒ ꯉꯥꯛꯇꯪ ꯉꯧꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯇꯥꯎꯊꯣꯛꯈꯤꯕꯗ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯍꯤ ꯑꯣꯏꯗꯣꯏꯅꯤꯕ ꯖꯤꯔꯥ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯦꯀꯣ ꯉꯁꯥꯏ ꯃꯍꯤꯗꯨꯗꯕꯨꯗꯤ ꯑꯩꯅ ꯍꯥꯞꯄꯕꯅꯤꯅ ꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯍꯤꯁꯦ ꯍꯩꯖꯔꯒꯦ ꯃꯇꯨꯡꯗ ꯉꯥꯁꯦ ꯍꯥꯞꯄꯁꯦꯀꯣ ꯃꯩꯁꯦ ꯈꯤꯇꯪꯒ ꯍꯥꯞꯈꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯩꯁꯦ ꯄꯤꯛꯅ ꯂꯩꯊꯔꯒ ꯇꯧꯔꯁꯦ ꯁꯧꯍꯜꯂꯁꯦ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯃꯁꯛꯁꯦ ꯐꯖꯔꯦ ꯁꯤꯗ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯍꯥꯎꯕ ꯊꯣꯡꯉꯛꯀꯦ ꯂꯣꯏꯔꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯥꯎꯔꯅꯤ ꯃꯁꯛꯁꯦ ꯐꯖꯔꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯔꯝꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯃꯥꯟꯅꯩꯗꯅ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕ ꯀꯔꯤ ꯆꯤꯊꯍꯧꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯆꯥꯕꯒꯤꯗꯤ